ꯃꯌꯥꯝ ꯈꯨꯐꯖ ꯑꯃ ꯃꯌꯥꯝ ꯂꯣꯏꯔꯦ ꯃꯌꯥꯝ ꯂꯥꯏꯗꯨꯛ ꯊꯥꯕꯁꯨ ꯂꯣꯏꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯅꯦꯕ ꯑꯗꯨꯅ ꯑꯩ ꯏꯆꯥꯅꯨꯄꯤꯗꯁꯨ ꯑꯩꯅ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯎꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯅꯥꯗ ꯑꯗꯣ ꯑꯩꯒꯤ ꯉꯁꯤ ꯑꯩ ꯏꯆꯥꯅꯨꯄꯤꯗꯁꯨ ꯑꯩꯅ ꯄ꯭ꯔꯦꯡ ꯃꯆꯥ ꯑꯃ ꯇꯧꯊꯣꯛꯎꯔꯦ ꯑꯗꯣ ꯉꯁꯤꯗꯤ ꯇꯥꯎꯟꯗ ꯆꯠꯂꯨꯅꯤ ꯏꯆꯥꯅꯨꯄꯤꯒ ꯂꯣꯏꯅꯅ ꯃꯥꯒꯤ ꯀꯩꯅꯣꯝ ꯂꯩꯕꯤꯒꯦ ꯑꯗꯒꯤ ꯑꯦꯝꯅꯦꯁꯨ ꯑꯩꯁꯨ ꯇꯥꯎꯟ ꯆꯠꯀꯗꯕ ꯃꯊꯧꯕꯨꯗꯤ ꯂꯩꯌꯦꯕ ꯑꯗꯒꯤ ꯆꯠꯀꯦ ꯍꯥꯏꯅ ꯈꯟꯅꯕꯨꯗꯤ ꯂꯩꯕꯅꯦꯕ ꯑꯗꯨꯒ ꯑꯗꯨꯝꯅꯦ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯀꯥꯈ꯭ꯔꯒ ꯑꯗꯒꯤ ꯑꯩꯅ ꯇꯥꯎꯟꯗ ꯑꯃꯨꯛ ꯆꯠꯂꯨꯔꯒ ꯍꯜꯂꯛꯄꯩ ꯇꯥꯏꯃꯤꯡꯗꯣ ꯍꯦꯛꯇ ꯃꯇꯝꯗꯣ ꯆꯥꯟꯅꯔꯔꯣꯏ ꯍꯥꯏꯅꯅꯦ ꯑꯗꯨ ꯈꯜꯂꯒ ꯑꯩꯅ ꯆꯠꯇ꯭ꯔꯤꯅꯦꯕ ꯑꯗꯨꯒꯤ ꯉꯁꯤꯗꯤ ꯃꯄꯥꯁꯨ ꯅꯨꯡꯊꯤꯟ ꯗ꯭ꯌꯨꯇꯤꯅꯤ ꯑꯗꯣ ꯃꯄꯥꯕꯨꯗꯤ ꯍꯧꯖꯤꯛ ꯆꯤꯛꯀꯦꯟ ꯂꯩꯕ ꯆꯠꯈꯔꯦ ꯆꯤꯛꯀꯦꯟ ꯆꯥꯒꯅꯤ ꯉꯁꯤꯗꯤ ꯈꯪꯗꯦ ꯀꯩꯀꯩꯅꯣ ꯈꯪꯗꯦ ꯃꯆꯥꯅꯨꯄꯤꯗ ꯀꯩꯀꯩꯅꯣ ꯄꯤꯖꯒꯅꯤ ꯍꯥꯏꯌꯦ ꯑꯥꯏꯇꯦꯝ 2-3 ꯇꯧꯔꯒ ꯄꯤꯖꯒꯅꯤ ꯍꯥꯏꯌꯦ ꯑꯗꯨꯒ ꯈꯪꯗꯦ ꯃꯥ ꯆꯠꯈ꯭ꯔꯦꯕ ꯆꯤꯛꯀꯦꯟ ꯂꯧꯕꯕꯨꯗꯤ ꯑꯗꯩ ꯑꯩꯁꯨ ꯍꯧꯖꯤꯛ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯀꯅꯥꯅꯣꯃꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯑꯩ ꯃꯃꯤꯡꯗꯣ ꯑꯗꯨꯝ ꯁꯥꯏꯠꯇ ꯎꯠꯂꯝꯒꯦ ꯃꯥꯅ ꯍꯥꯏꯕ ꯖꯥꯝꯒꯤ ꯆꯦꯡꯒꯤꯅꯦ ꯇꯟ ꯍꯧꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯋꯥꯏꯅ ꯍꯥꯏꯕ ꯑꯗꯨꯒꯤꯗꯣ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣ ꯍꯥꯞꯆꯔꯛꯀꯦ ꯑꯩ ꯉꯔꯥꯡ ꯆꯦꯡꯕꯨꯗꯤ ꯇꯤꯡꯁꯜꯂꯒ ꯊꯝꯃꯝꯃꯕꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯑꯗꯨꯒꯤ ꯇꯟꯗꯣ ꯆꯥꯔꯒ ꯇꯥꯎꯟꯗ ꯊꯣꯛꯑꯅꯤ ꯑꯗꯣ ꯌꯦꯡꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯑꯗꯨꯝ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯂꯥꯏ ꯄꯨꯖꯥ ꯇꯧꯕꯒꯤ ꯗ꯭ꯔꯦꯁꯅꯦꯕ ꯑꯩꯅ ꯁꯦꯠꯂꯤꯁꯦ ꯑꯍꯥꯟꯕꯗ ꯑꯩꯁꯦ ꯗ꯭ꯔꯦꯁ ꯍꯥꯟꯅ ꯍꯣꯡꯗꯣꯛꯑꯒꯦ ꯑꯗꯨꯒꯤ ꯃꯊꯪꯗ ꯖꯥꯝꯒꯤ ꯇꯟ ꯍꯧꯕꯗꯣ ꯑꯗꯨꯏꯗꯣ ꯌꯦꯡꯉꯨꯔꯁꯤ ꯃꯣꯇꯣꯔꯅꯦ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯗ꯭ꯔꯦꯁ ꯍꯣꯡꯗꯣꯛꯄ ꯂꯣꯏꯔꯦ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯁ ꯁꯦꯠꯂꯦ ꯉꯁꯤ ꯁꯪꯀ꯭ꯔꯥꯟꯇꯤ ꯅꯨꯃꯤꯠꯅꯤꯅ ꯑꯗꯨꯅ ꯈꯤꯇꯪ ꯁꯤꯒꯁꯦ ꯁꯥꯔꯤꯒꯁꯦ ꯏꯟꯁꯤꯜꯂꯤꯕ ꯅꯩꯗ꯭ꯔꯥ ꯑꯗꯣ ꯍꯧꯖꯤꯛ ꯑꯩ ꯉꯔꯥꯡ ꯆꯦꯡ ꯇꯤꯡꯉꯝꯕꯗꯣ ꯑꯗꯨꯒꯤꯗ ꯇꯛꯑꯅꯤ ꯑꯩ ꯆꯦꯡ ꯇꯤꯡꯉꯝꯕꯗꯣ ꯎꯍꯜꯂꯛꯀꯦ ꯃꯌꯥꯝꯗ ꯂꯩꯔꯦ ꯉꯔꯥꯡ ꯇꯤꯡꯉꯝꯕ ꯆꯦꯡꯗꯣ ꯁꯦ ꯉꯔꯥꯡ ꯅꯨꯡꯗꯥꯡꯗ ꯇꯤꯡꯉꯒ ꯊꯝꯃꯝꯕꯅꯦꯕ ꯁꯤꯒꯤꯁꯦ ꯌꯦꯡꯉꯨꯁꯦ ꯁꯦ ꯆꯥꯝꯊꯣꯛꯑꯦ ꯑꯃꯨꯛ ꯃꯤꯛꯁꯤꯗ ꯇꯛꯑꯅꯤ ꯆꯪ ꯊꯣꯛ ꯇꯧꯕꯤꯈ꯭ꯔꯦꯕ ꯅꯉꯣꯟꯗ ꯅꯨꯡꯉꯥꯏꯕꯅꯦꯗ ꯀꯞꯄꯤꯔꯣ ꯅꯨꯡꯆꯧꯕꯤ ꯃꯥ ꯀꯞꯄꯛꯄꯗ ꯑꯩꯁꯨ ꯀꯞꯈꯠꯂꯛꯇꯅ ꯍꯥꯏꯁꯤꯅꯤ ꯄꯤꯔ ꯀꯞꯄꯤꯔꯣ ꯃꯥ ꯏꯃꯥ ꯏꯄꯦꯝꯃ ꯃꯥꯅ ꯄꯤꯕꯗꯨꯅꯦ ꯑꯩ ꯈ꯭ꯋꯥꯏ ꯅꯣꯛꯅꯤꯡꯉꯤꯁꯦ ꯉꯛ ꯉꯝꯕꯅꯤꯅꯦ ꯃꯥ ꯀꯔꯤ ꯈꯜꯂꯨꯔꯒꯦ ꯅꯨꯡꯆꯧꯕꯤ ꯅꯪꯕꯣ ꯇꯧꯔꯨꯅꯨ ꯍꯥꯏꯔꯣ ꯚꯤꯗꯤꯑꯣꯒꯤꯅꯦ ꯁꯦꯝꯅꯤꯡꯉꯤ ꯍꯥꯏꯗꯦ ꯑꯗꯨꯒ ꯇꯧꯔꯨꯔꯅꯨ ꯍꯥꯏꯔꯤꯔ ꯍꯥꯏꯕ ꯑꯩꯗꯤ ꯆꯥꯛꯂꯥꯝꯃꯤꯅ ꯍꯥ ꯆꯥꯛꯂꯥꯝꯃꯤꯅ ꯑꯩꯗꯤ ꯇꯧ ꯍꯥꯏꯔꯣ ꯆꯥꯛꯂꯥꯝꯃꯤ ꯑꯩꯗꯤ ꯑꯗꯨꯗꯤ ꯇꯧ ꯍꯥꯏꯅꯦ ꯅꯪ ꯆꯥꯛ ꯂꯥꯝꯃꯦꯅ ꯍꯥꯏꯗꯨꯁꯨ ꯌꯥꯔꯦꯅꯦ ꯑꯇꯥ ꯈꯛꯇꯪ ꯍꯥꯞꯆꯟꯒꯦ ꯆꯥꯡꯒꯗꯤ ꯂꯩꯇꯦꯗ ꯑꯗꯨꯝ ꯈꯖꯤꯛ ꯈꯔ ꯑꯗꯨꯝ ꯍꯥꯞꯇꯣꯏꯅꯦ ꯑꯩꯉꯣꯟꯗ ꯆꯥꯡꯒ ꯂꯩꯇꯦ ꯑꯇꯥꯗꯤ ꯇꯣꯏꯍꯟꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯅ ꯑꯣꯜꯂꯒ ꯃꯌꯥꯝ ꯑꯁꯤꯒꯤꯁꯦ ꯀꯩꯅꯣ ꯇꯧꯔꯦ ꯑꯩ ꯃꯃꯤꯡꯗꯣ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯃꯤꯡꯗꯣ ꯈꯪꯉꯒꯗꯤ ꯅꯨꯡꯉꯥꯏꯒꯗꯕ ꯃꯍꯤꯁꯦ ꯈꯔ ꯀꯨꯡꯉꯦꯕꯅꯦ ꯑꯁꯤ ꯈꯤꯇꯪꯒ ꯂꯜꯍꯟꯈꯤꯒꯦ ꯈꯪꯗꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯑꯩꯗꯤ ꯅꯍꯥꯟꯒꯩ ꯂꯣꯀꯦꯜ ꯆꯦꯡꯅ ꯇꯧꯔꯦꯕ ꯍꯧꯖꯤꯛꯇꯤ ꯂꯣꯀꯦꯜ ꯆꯦꯡ ꯂꯩꯇ꯭ꯔꯕꯅꯤꯅ ꯗꯨꯀꯥꯟꯒꯤ ꯄꯤꯄꯤꯇꯤꯅꯦ ꯑꯩꯅ ꯇꯧꯔꯤꯁꯦ ꯑꯁꯤꯒ ꯊꯨꯝ ꯈꯛꯇꯪ ꯍꯥꯞꯄꯒꯦ ꯑꯃꯨꯛꯅ ꯍꯥꯞꯅꯒꯤꯅꯤ ꯊꯥꯎꯁꯤ ꯈꯤꯇꯪ ꯆꯥꯏꯁꯤꯜꯂꯒꯦ ꯌꯥꯎꯗ꯭ꯔꯦꯕ ꯊꯥꯎꯁꯤꯁꯨ ꯔꯤꯐꯥꯏꯟꯁꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯌꯥꯕꯁꯨ ꯌꯥꯏ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯌꯥꯕꯤꯔꯗꯤ ꯐꯅꯤ ꯑꯩꯗꯤ ꯈꯤꯇꯪꯗꯤ ꯆꯤꯡꯅꯕ ꯂꯩꯔꯤꯕꯀꯣ ꯌꯨꯝꯒꯤ ꯆꯦꯡ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯈꯔ ꯅꯞ 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 ꯂꯥꯎꯔꯤꯅ ꯑꯗꯒꯤ ꯗꯨꯀꯥꯟꯒꯤ ꯆꯦꯡ ꯍꯥꯏꯁꯤꯅ ꯑꯃꯨꯛ ꯈꯔ ꯐ꯭ꯔꯥ ꯐ꯭ꯔꯥ ꯂꯥꯎꯋꯦꯕ ꯑꯗꯨ ꯁꯤꯈꯩꯁꯦ ꯆꯦꯛꯈꯥꯏꯔꯛꯏꯁꯦ ꯑꯃꯨꯛ ꯁ꯭ꯋꯥꯏꯈꯩꯁꯦ ꯆꯦꯛꯈꯥꯏꯔꯛꯑꯦꯕ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯇꯟ ꯅꯍꯥꯟꯈꯩ ꯍꯧꯕꯗꯨꯗꯤ ꯆꯦꯛꯈꯥꯏꯗꯦꯕꯅꯦ ꯑꯁꯤꯗꯤ ꯆꯦꯛꯈꯥꯏꯔꯛꯑꯦ ꯁꯤ ꯃꯄꯥꯟ ꯃꯄꯥꯟꯁꯤ ꯂꯣꯏ ꯆꯦꯛꯈꯥꯏꯔꯛꯑꯦ ꯌꯥꯒꯗ꯭ꯔꯥ ꯌꯥꯔꯣꯏꯗ꯭ꯔꯥ ꯈꯪꯗꯦ ꯌꯥꯏ ꯌꯦꯡꯉꯨꯁꯤ ꯃꯌꯥꯝ ꯌꯥꯔꯒꯁꯨꯅꯦ ꯁꯤ ꯇꯦꯛꯏꯁꯦ ꯌꯦꯡꯉꯨꯁꯤ ꯑꯁꯤ ꯇꯦꯛꯄꯅꯤꯁꯦ ꯎꯕ꯭ꯔꯥ ꯇꯦꯛꯏꯁꯦ ꯑꯗꯨꯅ ꯑꯗꯣ ꯑꯩꯒꯤ ꯀꯩꯅꯣꯗ ꯍꯧꯔꯒꯦ ꯁꯦ ꯁꯨꯃꯥꯏꯅ ꯑꯣꯏꯔꯦ ꯃꯌꯥꯝ ꯑꯁꯦ ꯀꯨꯏꯅ ꯐꯝꯍꯜꯂꯒꯗꯤꯅꯦ ꯇꯦꯡꯀꯣꯠ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦꯕ ꯑꯗꯨꯅꯅꯦꯅ ꯑꯗꯨꯝ ꯁꯦꯞꯇꯣ ꯈꯤꯇꯪ ꯐꯖꯅ ꯃꯌꯥꯝꯗꯣ ꯎꯠꯅꯤꯡꯅꯅꯦ ꯁꯤꯁꯦ ꯉꯥꯏꯍꯥꯛ ꯀꯨꯏꯅ ꯂꯩꯍꯜꯂꯤꯅꯦꯕ
เซ็ส ตู้เลยแบบ ꯂꯩꯇꯦ ꯑꯗ ꯃꯌꯥꯝ ꯂꯣꯏꯔꯦ ꯑꯩꯒꯤ ꯇꯃꯥꯏ ꯇꯟꯁꯦ ꯂꯣꯏꯔꯦ ꯑꯗꯣ ꯃꯤ ꯃꯃꯤꯡꯗꯣ ꯑꯩ ꯀꯥꯎꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯇꯃꯥꯏ ꯇꯟ ꯁꯦꯝꯕꯒꯤ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯑꯣ ꯍꯥꯏꯅ ꯍꯥꯏꯕꯗꯣ ꯁꯤꯗ ꯂꯩꯖꯔꯦ ꯑꯩꯒꯤ ꯇꯃꯥꯏ ꯇꯟꯁꯦ ꯍꯣꯏꯁꯦ 인디카레 ꯑꯩ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯏꯟꯅꯔꯤ ꯏꯅꯤꯡꯉꯤꯅꯤ ꯅꯪꯅ 이는ꯗꯕꯩ ꯋꯥꯅꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ 이닝이네 호렌주 일러고 하러 도이자 hả mà cực lấy hầu rồi vậy nó mang lên đâu có đâu hầu độ tiền của mày ăn cúp phơ giờ mà nhiều nè mà cúp phơ giờ mà mày ăn chicken lấy đấy 무슨 인장근데 ai tan je loi na pudi cha bangam jar roi khaji khar cha ge siga lai re chicken sida lai re khangde ai di huji taun da chatlani aba mana thongam doi ni asina thomagi machin kari garang lai re to mayam ai huji camera siga fitting tawraga thamame haji taun da thoni ai lấy chicken chicken jang ngau tomato sauce kara hapa gani tomato ketchup to hapa ga degi asina palak ka thongba adegi asigana asi chichen na pubi apa ngarang pubi apa mana masing na ba inang mai irolani 내가 이때 것도 시작하이다 nangi nang chak jam charo eting ko chan hai jaina sao tôi phải liền luôn mà tum đâu mà nhỉ ngon hơn à đấy điều gì này ting ko cha chan hai jaina điều gì nàyเพลงโทรคุณนุ่งไงมากังสิ
ได้ดีมายามจากตัวก็มุดเทงนะแล้วสิก็มาทันดาก็ไม่ตัวก็ดีตัวดูดูนี่ละเกงสิก็จิวันดีวิดีโอเสร็จทำนะเกบ๊ายบาย 2,000 years later. แม่จะได้ปลุกจะได้ปลุกจะได้ปลุกจะได้ปลุกจันปีจันปี တော်မရေအောင်မယမ်နေကြောက်မှုကြီးနဲ့တော့ပြီးရမိလီလာတဲ့ကျင်းမှုစီတောင်တမင်းငိုင်တော့တော်ရေအောင်နဲ့အဲ့နဲ့စီကခုချီကနဲ့စီကကြီးကအငန်းကိုတိုးလေးချကရီပေါ်နိုင်ရင်မတဲ့နဲ့တော်ရေအောင်နဲ့မင်းนี่နဲ့ဟုတ်တော့ကဲမူနီယာမူနီMunia. Ai mày cho cái nào tôi vậy? Hả? Cái gì? À chứ? Jingo jingo. Ai mà mày đó jingo. Nunu. Cái nào tôi nói mày chứ? Mà chú cái nó tôi miếng mày chứ? Đâu đấy. Hả? Em đâu nên thế đâu. Cái nào tôi vậy chứ? Tiga si tiga na. Tiga si tiga na. Nang khangobra mayam laman khumbi yang ngang ni na nunu yang ne kai mangi unai mai sia jam thi de jam thi de pung kya đâu có là tàu rồi nói pung ani bo noi tum di bang ra nè à mi cao thuộc lấy và tung mù là mi cao thuộc lấy và đuôi cái gì vậy mà sao thì ra riêng nè bung anh đi mi cao thuộc là cái đuôi cái gì mày nè tàu đi beli lá chỉ cái gì vậy nè nang âm bốc khang hậu được vậy ai mai cái ta đi vậy nè riêng gì ai đi tum hậu có là po tum mobile se hang na có video là bôi tum hang na khang hang ubada ingang ure kari no to rumi laji bai ingang ure wa khang mobile ji hang ubada ne realistic tai ni na tai jong sida machet ama jigi khadang je ju mai tumba da kelamani ya sa je ju kari na jek salam ya ba ese jek salam ro Ana te ai je do. siga jek salam ro Ngarang yang pajaram. tumba da loi kelam me ngarang jam pajaram me ya chogi nai ba Pare mayam, mui laman kunja khare. Ado mama mi ta thu ni.